Masih aku main ni sebab namit April tantra mga aku surki habis pam jadi kita buat ni kita aku je ngarang aku lagi satu singi mak lagi injury kaya aku lagi aku maksudnya lere ada ngasih di Lamjura Pass poksan naga ada kaya hanya lalu aga Junbesi hawa aku cepat gambar habis lagi mong tu aku kasih try tu kan ini sebenarnya kita ayo kita makan terasa saja bersih deh orang teh kalau pergi kan pergi satu sini makan ada ini makan air kau mana tak air kan Jadi, kau nak kakak lagi Lamjura Pass si matak terlere, si meter lising ohumga cangwaga kumanga wangi Lamjura Pass, hari bapak si ngasi land pergi pandam thami, ada si Lamjura Pass nakselak pergi, hari bapak si ki mapom si, kau ki rhododendron hari bapak lagi tu na, mapung orang saat pak, ada mau mapom ni, nama si ki mapom si rhododendron forest hari na semua ini kang ni, ana stegi di hena uze, hari bapak lagi saat tu sehelani. Macu tongan macu hom dah satu ugu ni kau na pink color ne, yellow color ne, agak white color ne hari bah macu hom sida hari bah rhododendron hari bah lagi aku na satu sini mapung kau na pulap lagi satu singmai sih pulap satu lagi tengah kau tengah bawa ni. Mapam sih Lamjura Pass aku tahu meter sahumuk wali bagai tu mapam mana hari bah mapam sih kau na Woodstalks school git alpha team na 2013 dah hari bah mapam sih aku cross road sakhi hariba matam aduda sigi mafam si yamna phajawa yamna chawkhatpa adumba khoigi tracker singna la aga leinaba thungpham tracker loss haidana yamna nana sarga leramba mafam ni ana hariba mafam si 2015 da Nepal da hakiba akanba juar hakiba du da loina ningai gre na hosi hariba mafam si pungta ta e mi ama ta leitre khoigi ariba adumba mafam mama Thainagi mafam amagi mawang da hujikti ure yamna se yengbada su yamna nungsi pokning su nungsi aduga sum kuina leisalaga di wakhanda su nungai ta khar de dam phawi mafam si yengbada Kari mafam se sikar ko sida nangi nungai ta ba awa amta tamo mamang de kikarak pada magi building problem je sodokna lemda bani masina punsida khwaidagi wangba meter range oigana gi punsida 300 meter range na awang boirame adu masida gi record lising ohum ga changwa gi range sanandari changwa gi range lakpadagi building problem khada nungai phawi akhoi si mathata yawna hona da yang wana jorokibne angambi kya kakhale adu atay ngambi ka putagi si ngambi ka khoi sigi matik khara ka khoi sida yulle hore adu gi matik phajagare mafam sigi phajaba si ima a punsigi udri Ziri Renjo forest why did he apasi hai koi usi mino budi ongtiri udri Siapa orang nak aku sih, jangan lupa jangan pada orang yang hai nak tu, unikan pada orang yang jaga unikan. Ni yang orang nak aku sih yang senang ai, yang pun nak kami nak pun ya. Tapi ni kau hai dari wow, kangen nak kau hai dari wow. Hojik. Koi ayuk tara makai ama makai mesti kare koi hojik lakpada hojik apoi na karakpa sigi lorakpagi tar yangkai muksi rhododendron ji phajana satpa hore sidagi di hena phajana satpa mafam mata thengnaragani ado mafam si dum phajaba hore mathang da lakkadoiba mafam ji Lamjura Pass anjalakkadoini
ꯑꯩ ꯉꯔꯥꯡꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯎꯟꯇꯦꯟ ꯁꯤꯛꯅꯦꯁꯅ ꯅꯥꯗꯅ ꯏꯁꯥ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯗꯕ ꯑꯗꯩ ꯆꯠꯄꯗ ꯈꯤꯇꯪ ꯋꯥꯕ ꯐꯥꯎꯏ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯁꯥꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯁ꯭ꯇꯔꯣꯡ ꯑꯣꯏꯔꯦ ꯃꯁꯤ ꯌꯥꯝ ꯐꯖꯩꯕꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯔꯦꯗꯣꯗꯦꯟꯗ꯭ꯔꯣꯟ ꯐꯣꯔꯦꯁꯀꯤ ꯑꯦꯔꯤꯌꯥꯗ ꯑꯩꯈꯣꯏꯅ ꯂꯥꯛꯄꯁꯦ ꯑꯇꯣꯞꯄ ꯎ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯥ ꯈꯛꯇꯒꯤ ꯑꯣꯏꯕ ꯄꯥꯝꯕꯤꯁꯤ ꯈꯛꯀꯤ ꯃꯔꯛꯇ ꯑꯩꯈꯣꯏꯅ ꯐꯥꯎꯔ ꯂꯥꯛꯄꯗꯨꯗ ꯂꯩꯁꯤꯁꯨ ꯍꯧꯖꯤꯛꯇꯤ ꯋꯥꯡꯉꯕꯅꯤꯅ ꯃꯈꯜ ꯌꯥꯝꯅ ꯁꯨꯅ ꯁꯥꯠꯂꯦ ꯃꯄꯥꯟ ꯑꯉꯥꯡꯕ ꯃꯥꯒꯤ ꯃꯈꯜꯁꯦ ꯃꯆꯨ ꯈꯛꯇꯒꯤ ꯋꯥꯗ ꯅꯠꯇꯕ ꯊꯣꯜꯂꯒ ꯌꯥꯝ ꯊꯥꯞꯄ ꯌꯥꯝ ꯐꯖꯕ ꯃꯐꯝ ꯈꯛꯇ ꯑꯩꯈꯣꯏꯅ ꯆꯠꯄꯁꯦ ꯍꯥꯟꯅꯁꯨ ꯃꯃꯥꯡꯗꯁꯨ ꯆꯠꯈ꯭ꯔꯦ ꯑꯗꯣ ꯍꯥꯟꯅꯗꯒꯤ ꯍꯟꯗꯛꯅ ꯍꯦꯟꯅ ꯐꯖꯩ ꯑꯗꯨꯕꯨ ꯌꯥꯝꯅ ꯐꯖꯕ ꯑꯃ ꯂꯩꯔꯝꯃꯦ ꯃꯅꯤꯡꯗ ꯍꯥꯏꯗꯤ ꯍꯦꯛ ꯂꯥꯛꯄꯗ ꯉꯁꯥꯏꯗꯒꯤ ꯁꯨꯝ ꯄꯨꯡ 2-3 ꯁꯨꯝ ꯂꯥꯛꯄ ꯀꯥꯟꯁꯤꯗ ꯐꯥꯎꯔꯛꯏꯕ ꯑꯗꯒꯤ ꯔꯣꯗꯣꯗꯦꯟꯗ꯭ꯔꯣꯟ ꯃꯌꯥꯝ ꯐꯖꯕ ꯎꯔꯤꯕ ꯌꯦꯡꯕꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯎꯕꯗ ꯑꯩꯒꯤ ꯋꯥꯈꯜꯗ ꯉꯁꯥꯏꯒꯤ ꯑꯋꯥꯕ ꯑꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯀꯩ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯀꯥꯎꯔ ꯉꯥꯛꯇꯪꯗ ꯑꯣꯏꯔꯁꯨ ꯌꯥꯝꯅ ꯐ꯭ꯔꯤ ꯑꯣꯏꯅ ꯌꯥꯝ ꯁꯥꯟꯇꯤ ꯂꯩꯅ ꯑꯩꯅ ꯈꯜꯂꯤ ꯑꯗꯨꯒ ꯑꯩꯒꯤ ꯇꯤꯝ ꯃꯦꯝꯕꯔ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯑꯩꯉꯣꯟꯗ ꯐꯪꯉꯤꯁꯦ ꯁꯨꯃꯥꯏꯅ ꯃꯣꯏꯁꯨ ꯐꯪꯉꯝꯒꯅꯤꯅ ꯑꯩꯅ ꯈꯜꯂꯤ ꯉꯁꯤ ꯇ꯭ꯔꯦꯛꯀꯤꯡ ꯂꯥꯛꯄꯁꯤꯗ ꯁꯨꯝ ꯑꯩꯈꯣꯏꯁꯦ ꯑꯋꯥꯕ ꯁꯨꯝ ꯃꯌꯥꯝ ꯊꯦꯡꯅꯔꯤ ꯏꯁꯥꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯝꯖꯨꯔꯥ ꯄꯥꯁ ꯀꯩꯅꯣ ꯃꯅꯨꯡꯗ ꯆꯪꯖꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯐꯖꯕ ꯌꯥꯝꯅ ꯍꯦꯛ ꯌꯦꯡꯕꯗ ꯑꯩꯈꯣꯏ ꯏꯁꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯌꯥꯝ ꯐꯖꯕ ꯑꯃ ꯁꯨꯝ ꯀꯩꯅꯣ ꯇꯧꯕ ꯏꯁꯥ ꯏꯊꯤꯜ ꯑꯃꯗꯤ ꯐꯥꯎꯖꯩ ꯆꯪꯉꯨꯕ ꯃꯇꯝꯗ ꯏꯁꯥꯁꯦ ꯌꯥꯝ ꯇꯦꯛꯈꯠꯆꯕ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯍꯔꯥꯎꯕ ꯍꯥꯏꯗꯤ ꯂꯥꯛꯈꯤꯕꯒꯤ ꯖꯔꯅꯤ ꯁꯥꯡ ꯂꯥꯛꯄꯒꯤ ꯑꯋꯥꯕ ꯊꯕ ꯏꯁꯥ ꯀꯩꯅꯣ ꯇꯧꯕꯗꯣ ꯍꯦꯛ ꯃꯐꯝꯁꯦ ꯌꯧꯕꯗ ꯏꯁꯥꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯈꯣꯠꯄ ꯑꯃ ꯐꯥꯎꯖꯩ ꯍꯥꯏꯖꯅꯤꯡꯉꯤ ꯖꯒꯥ ꯑꯁꯤ ꯂꯝꯖꯨꯔꯥ ꯄꯥꯁꯀꯤ ꯑꯩꯈꯣꯏ ꯃꯅꯤꯡ ꯆꯟꯕ ꯖꯒꯥ ꯍꯥꯏꯕꯗꯨ ꯂꯩꯌꯦ ꯑꯗꯨꯅ ꯍꯧꯖꯤꯛꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯍꯧꯔꯤꯕ ꯄꯥꯝꯕꯤꯁꯤꯡ ꯑꯗꯒꯤ ꯂꯩꯅꯆꯤꯡꯕ ꯍꯧꯔꯤꯕꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯐꯖꯕ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯍꯨꯔꯕ ꯑꯗꯨꯒꯨꯝꯕ ꯖꯒꯥꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯉꯁꯥꯏꯅ ꯑꯩꯈꯣꯏꯅ ꯃꯈꯥ ꯗꯥꯎꯟꯗ ꯂꯥꯛꯄ ꯃꯇꯝꯗ ꯍꯧꯔꯤꯕ ꯎꯅꯈꯤꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛꯇ ꯌꯦꯡꯅꯔꯤꯕ ꯂꯩꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯐꯖꯕ ꯑꯃ ꯑꯣꯏꯔꯦ ꯑꯩꯈꯣꯏꯅ ꯃꯤꯇꯔ 3,900 ꯂꯩꯕ ꯑꯁꯤꯗ ꯌꯥꯝꯅ ꯐꯖꯩ ꯑꯗꯒꯤ ꯍꯦꯟꯅ ꯃꯤꯇꯔ 1,500ꯃꯨꯛ ꯀꯥꯈꯠꯂ ꯃꯇꯨꯡꯗ ꯌꯥꯝ ꯐꯖꯕ ꯍꯦꯚꯟꯁ ꯑꯣꯐ ꯃꯥꯗꯔ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯖꯒꯥꯁꯤꯗ ꯌꯥꯝꯅ ꯐꯖꯔꯕ ꯖꯒꯥ ꯑꯃꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯪꯁꯤꯟꯅꯕꯒꯤ ꯁꯦꯝ ꯁꯥꯔꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯂꯝꯖꯨꯔꯥ ꯄꯥꯁ ꯌꯧꯔꯝꯗꯥꯏꯒꯤ ꯃꯌꯥꯏꯋꯥꯏꯗꯅꯤ ꯑꯗꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯄꯨꯟꯁꯤꯗ ꯎꯗꯕ ꯂꯩ ꯃꯈꯜ ꯃꯌꯥꯝ ꯍꯧꯖꯤꯛ ꯎꯕ ꯐꯪꯉꯦ ꯔꯣꯗꯣꯗꯦꯟꯗ꯭ꯔꯣꯟ ꯍꯥꯏꯔꯤꯕ ꯂꯩ ꯑꯁꯤ ꯅꯥꯀꯟꯗ ꯌꯦꯠꯇ ꯑꯣꯏꯗ ꯌꯦꯡꯉꯁꯨ ꯂꯣꯏꯅꯃꯛ ꯍꯧꯔꯒ ꯂꯩꯔꯦ ꯍꯥꯏꯔꯤꯕ ꯂꯩ ꯑꯁꯤ ꯑꯇꯣꯞꯄ ꯍꯥꯏꯌꯔ ꯑꯦꯜꯇꯤꯇ꯭ꯌꯨꯠꯇ ꯁꯥꯠꯄ ꯂꯩꯅꯤ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤꯗ ꯎꯔꯛꯇꯕ ꯂꯩ ꯃꯈꯜ ꯑꯃꯅꯤ ꯑꯗꯨ ꯌꯦꯡꯕꯗ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯤ ꯃꯐꯝ ꯑꯁꯤ ꯑꯗꯨ ꯃꯌꯥꯝꯅꯁꯨ ꯑꯃꯨꯛꯇꯪ ꯂꯥꯛꯍꯟꯅꯤꯡꯉꯤ ꯃꯐꯝꯁꯤꯗ ꯔꯣꯗꯣꯗꯦꯟꯗ꯭ꯔꯣ ꯍꯥꯏꯔꯤꯕ ꯂꯩ ꯑꯁꯤ ꯃꯄꯨꯡ ꯑꯣꯏꯅ ꯁꯥꯠꯂꯤ ꯃꯆꯨ 3 ꯊꯣꯛꯅ ꯁꯥꯠꯂꯤ ꯑꯉꯧꯕ ꯑꯉꯥꯡꯕ ꯄꯤꯡ ꯀꯂꯔ ꯁꯤ 3ꯁꯦ ꯁꯥꯠꯂꯤ ꯃꯐꯝꯁꯤ ꯌꯦꯡꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯈ꯭ꯔꯦ ꯃꯇꯝ ꯀꯨꯏꯅ ꯆꯍꯤ 2ꯒꯤ ꯃꯃꯥꯡꯗꯒꯤ
ꯆꯠꯀꯦꯅ ꯅꯤꯡꯉꯛꯄ ꯑꯦꯚꯔꯦꯁ ꯊ꯭ꯔꯤ ꯄꯥꯁꯦꯁꯀꯤ ꯔꯨꯠ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯪꯅ ꯀꯥꯔꯕ ꯃꯇꯨꯡꯗ ꯑꯋꯥꯕ ꯀꯌꯥ ꯊꯦꯡꯅꯔꯕ ꯃꯇꯨꯡꯗ ꯆꯤꯡꯒꯤ ꯐꯖꯔꯕ ꯆꯤꯡꯒꯣꯟꯁꯤꯗ ꯎꯆꯥꯟ ꯄꯥꯝꯕꯤ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯆꯤꯡꯗ ꯈꯛꯇ ꯁꯥꯠꯆꯕꯤ ꯔꯣꯗꯣꯗꯦꯟꯗ꯭ꯔꯣꯟ ꯍꯥꯏꯔꯤꯕ ꯂꯩꯔꯥꯡꯁꯤꯒꯤ ꯑꯣꯏꯕ ꯃꯥ ꯈꯛꯇꯒꯤ ꯑꯣꯏꯖꯕ